Assalamualaikum warahmatullahi wabarakatuh. Nusiraba isinanaw ngasigi video asidi Islamda nupa nupi singi kadai fawbayang na layting tawbayay haiba na chingwa wafamsing adugi matangda wafam khara thamjage. Nusiraba isinanaw matang asida adom na khangbigadabadi yengbada yamna fajarabasu shariat na yadaba thabak oirabadi hairiba thabak ado tawroidabani. Maram asina haksangi layting tawbu matamdasu shariat na yadaba niyamsing sininnaroidabani. Adum moinamak thau taiba sorma hapa khut khongda mehendi sangbade sunatni adubu nen police station ba sidi jais natte ngasi nupi kya kya na makhoi gi khujil sing aduda nail police na chingba machu kya kya gi posak sing sangjal libase islam da laitaba jais oidaba thabak amani atopa jati singi khas oiba fashion amasung laiteng sing season na ba jais natte Mapuroi bagi pungning penhan na bagi damakta layting tawrabadi hairiba nupi ado sawab fangani. Atopa nupa singda uhan na bagi damakta layting tawrabadi hairiba thabak adugi matang dagi mahag ado Allah tabarak ta'ala gi lanat fangba muwigani. Lanat fangba natana kari sufay layroi. Allah masung mahaki rasul mahaki farista singi sa fangani. Samna hairabada musalman amagi damakta di punsigi thabak khudingmakta Allah amasung mahaki Rasul sallallahu alaihi wasallam gi yathang in batangai fadi nungsirabe sinanaw laibakta sindur taiba se islam da laitaba thabak amani hairiba thabak ase atopa jati singi chatnabini karigumba musalman nupi singna hairiba thabak ase tawba daragadi mahagado bedin nupi singi thabak tawbaga chapmanagani hairiba thabak sing asidi bedin nupi singna tawgadaba thabakni makhoi gi fashion ni nupi singna nupa singa manaba fizol aduga nupa singna nupi singa manaba fizol setpa se haram ni nupi manba fizol setliba nupa amasung nupa manbi fizol setliba nupi singi mathakta Allah tabarak ta'ala na lanatawi adubu yengsi ngasi aikoi gi irakta lairiba nupa nupi kaya nupa oiba singso nupi oiba kaya na set kadaba fizol adugumba kaya setli aduga nupi oibi kaya su nupa na set kadaba fizol kaya setli makoi sing aduna tab nappa fizol kaya setlaga jeans setlaga lambi sorokta chatli masi khwaidagi hena fattaba thabak amani airiba thabak ase islam da laitaba thabak ni karigumba nahak ase asengba makki musalman oiba targadi islam na piriba tangai fadraba thabak sing niyam sing adugi makha fon na punsi hingba mathau tai Usirabe sinanaw isagi haksang amasung iman jaksin na thamba ngamnaba amadi nupani natraga nupini haiba khangba ngamnanabagi damakta shariat na takpiriba islamic uniform adu thadoklaga atopa jatigi uniform setpa maramdagi mushrik amadi mu'min animaki marakta khetnaba amata laisilактaba sisu yamna laibak thibani Allah ki Rasul sallallahu alaihi wasallam nahbirami kana gumba mana atopa jati ki mataw tamlabadi mahaksu jati adugi marakta changani chatpa amasung lengba otpada makhol thokpa lik amasung khoji sijinnaba si islam da laitaba jas oidaba thabak amani cream powder amasung manam nungsiba thau tairaga atopa nupa singi marakta chatpa haram ni ngasi yengbiu adom gi lairiba nupi sing aduna adom na lambi da thokku matamda sorok du thokku matamda fashion tawraga beauty parlor kya da changlaga nakhoi gi saktam adubu Allah na pibi khraba saktam adubu onthok na bu honari taisan laga mayam mamang da thokli hairiba khudima ase jais oida ba thabak amani haram gi thabak ni karigumba nakhoi gi nawa na puroiba sing adu da ut hanna na bagi damakta makhoi na pambina na bagi damakta pamhanna na bagi damakta nakhoi na fashion tawba taraba nakhoi na cream powder taiba taraba nakhoi na taijan laba nakhoi gi maithong sing aduda hairiba thabak adugi maramdagi nakhoi sawab fangani adumna di oiraga nakhoi sing aduna atopa nupa sing na pamna na bagi damakta hairiba khudima adu tawba taragadi Allah tabarak ta'ala gi lanat fangbunatana kari supai lairoi Usirabe sinanaw isada napal kaba fi setwa sisu haram ni haksang da tap nappa natraga yam napaba maramdagi haksang uba natraga atop akut atong masak takpa fizol setwa sisu haram ni
ngasi yengbiu adugum labi nupi kaya kaya makoi sing adunadi aikoina fi setlibani haina makoina chawthokchari tawgum sung makoi sing adudi fi set tabgumbani maramdi aigi channel sin haidrabasu nakoina khanglibani karigumma nakoina anappa fizol set pataraba adoi bataragadi nokoigi haksangi figure sing ado mayamna loina unariba ngaktani hairiba fizol sing ado setlaga nakoigi ima babagi mamangda nakoigi nayambagi mamangda nakoigi laikai gi mamangda nupa kya gi mamangda chatliba karigumba amafova ikaiba khangdana adubu nungsiraba isinanausing hairiba thabag ase nahak nang haktangi nangi thamoy adu penanaba nahak nang haktangi nahak pumina nungsinanaba mina pamnanaba tawkhibadi yai tawumsung hayang Allah tabarak taala na adugum laba nahaki kartut nahaki thabag aduge zaria dagi nahak onda saza pinaba maramam oigani nungsiraba isinanausing samsang na uhananabagi damakta atopagi sam hapsin ba haramni lipstick season na bayade adubu nupi oibi kya kya makhoi gi masil sing adu da lipstick kya tajalli lipstick tai da nupi bu kya yarum gani fajana na bagi damakta pisum anigi sam foi banatraga kokpagi fashion asisu haramni maramdi Allah gi rasul sallallahu alaihi wasallam na migi sam hapsil lebi amasung pisungi sam foi dat lebi nupi singi matakta lana tawrammi ya lanthok han bagi fashion asisu Allah amasung mahaki rasul sallallahu alaihi wasallam na lana tawkraba thabakni nungsiraba isinanausing miyoy bagi haksang asi Allah gi amanat ni maram asina shariat ki hukum nattana aikoina semdok sinjin tawba yade adumakpu miyam dagi henba haksang gi saruk khudam oina hairabada khosa manga gi mafamda taruk sure adu oirabadi ahenba khosa adu operation tawraga kakpa yai kanagumana nail polish sizinarabadi mahaki wazu amasung gusal adu oiroi maramdi hidak machu aduna yamna nangba maramna amasung nappa maramdagi ising yawba ngamde matawa sumna mitta kazal hablabasu ising yawba ngamoi makoi gi wazu sing makoi gi gusal sing adu oiroi muslim nupi sing gi damakta koki samten na kakpajais natte nupi oi bataragadi nakhoi gi nasam sing ado nakhoi gi lighting ni sang na khau adu nattabida nupa kaya na kakpa mawungum boys cutting hai na kakliba sigum laba thabak ase haram gi thabak ni nungsiraba isinanausing ngasi adugum laba nupa kaya su makhoi gi masam sing ado kakpa matamda stand tawraga kai hairiba stand tawraga kakpa se khwaidagi hena fattaba khwaidagi hena tamthiba thabak amani ngasi yengbiyoba mi nupa chamagi manungda nupa 95% di adugum laba samkhukak tuka eba haibadi nakan sing ado loina temthokpa aduga mathakta na samkhakpa hairiba samkhukak ase Allah amasung mahaki rasul sallallahu alaihi wasallam na la'nat tawkraba thabak neba mahakna lagama namaz sonboy sanu roza hen boy sanu mahakna zakat pi boy sanu mahakna any afava thabak ama tawboy sanu tawum sung mahakna haram ge thabak adu loina raga laiganeba dumak Allah tabarak taala na mahakna namaz sun bataraga su Allah gilan laiganeba mahakna roza hen bataraga su Allah gilan laiganeba mahakna zakat pi bataraga su afava ibadat taw bataraga su mahak wanda Allah tabarak taala gilan laiganeba Allah tabarak taala ge ashaw walaina namaz walla roza hen laba karibu kanagani nahaki namaz adu gyada di oikineba tawum sung Allah na iyaba namaz koson Allah na iyaba roza khuyen Allah na iyaba zakat khupi Allah na iyaba sadaka khupi adu oiroyeba aduna nungsiraba isinanausing ngaktangi fajanaba ni khanduna aikoina sigum laba tamthiraba thabak tawriba sing ase akhoi thadokpham thui samkak pataragadi sunat ki tarikada sunat ki niyam adu da kakpiyu karigum khakning bataragadi Allah ki nabi na sam khaklamba khukha adu da khakpiyu adoi bataragadi sawab fanganeba aduga fi set matam da su nupa oi basing na fi set matam da nupi oi basing na khumgadaba khumit ado nupa sing na khummeba khumit khumbasi style amagum fashion amagum oinari tawum sung khumit khumbasi haram neba hairiba thabak asidagi lapna laifam thoeba nupi singna makhoi gi khumit sing ado hangdok laga challi aduga nupa singna makhoi gi khumit sing ado kopsil laga challi asingba gidi nupi singna makhoi gi khumit ado khumpham thokpani nupa singna makhoi gi khumit ado hangdokpham thokpani adubu ona taina baneba tayonna baneba nupi singna khumit hangdokle nupa singna khumit khumchalle
ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯁꯂꯥꯝꯅ ꯑꯩꯈꯣꯏꯗ ꯂꯩꯇꯦꯡ ꯊꯧꯕꯒꯤ ꯉꯝꯈꯩ ꯄꯤꯔꯤꯕ ꯐꯤ ꯁꯦꯠꯄꯒꯤ ꯅꯤꯌꯝ ꯅꯤꯇꯤ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯇꯣꯞꯄ ꯒꯩꯔꯁꯤꯡꯒꯤ ꯐꯦꯁꯟ ꯄꯥꯝꯕ ꯇꯥꯔꯕ ꯑꯇꯣꯞꯄ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤ ꯁꯦꯂꯤꯕ꯭ꯔꯤꯇꯤ ꯑꯃꯒꯤ ꯅꯈꯣꯏꯅ ꯃꯤꯇꯧ ꯇꯝꯕ ꯇꯥꯔꯕ ꯍꯌꯦꯡ ꯃꯈꯣꯏꯒ ꯍꯧꯒꯠꯃꯤꯟꯅꯈꯤꯅꯦꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩꯇꯕꯒꯤꯅꯦꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯒꯅꯤ ꯍꯥꯏꯁꯤ ꯇꯧꯒꯨꯝꯁꯨ ꯑꯀꯤꯕ ꯂꯩꯇꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯀꯤꯕꯗꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯏꯁꯂꯥꯝꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯉꯝꯒꯅꯦꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯁꯂꯥꯝꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯔꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯏꯕꯥꯗꯠ ꯇꯧꯕ ꯇꯥꯔꯒꯁꯨ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯃꯊꯧ ꯇꯥꯏ आखिरत के अजाब तक हिंगलुनब असिगुमलब जायज ओइदब थबकसिंग असे थदोकपियु अरानब पंबैसिंग सिजिन्नरगा मियामद सो तौबगी मुहुत्ता इसागे अफबा अमल अमसुंग फजब लमजत सजतना लैतेंग ओइरगा दुनिया अमसुंग आखिरत अनिमक्ता माइ पाकनब होतनबियु अखोय खुदिम अल्लाह तबारक तआलाना इस्लाम की लैरिब ngамखै असे ngakna चतपंगमबगी पंगल थौना पिनबि बोयसनु वा आखिरु दावाना अल्हम्दुलिल्लाहि रब्बिल आलमीन।